Thoubal Police Station की manung chanba Thoubal Moijing Khongkok Leingoijing da drug Faba Changluba da Thangna Thillakpadagi Thoubal Commando की Havildar ama Leikhidre hairi Police की pauna hai thodok asi ngarang numidang pung 9:45 rom tarakpada thokibani hairi Thangna Thillakpadagi Leikhidraba Commando adugi maming Khoirom Suresh Chahi 38 Apokpa Leikhidraba KS Ibochouba Kouwi Yairipok Laimanai ni hairi paw asina hai akaknaba paw ama fangbadagi ngarang numidang Thoubal Commando gi civil team amana drug purakpani haiba mioi ani Thoubal Leisang Themlomdagi talakpada Thoubal Moijing Khongkok Leingoijing area da Changsinkhibadagi makhoibu fanaba Changlubada Commando team adugi commander oiba Khoirom Suresh ki thabakda Thangna Thillamlaga chenkibani hairi Thangna Thillambadagi soklaba Suresh District Hospital da pukhalakpada laikanaba ngamdana Leikhidabani hairi Thodok asigi paw hek fangbaga Thodok thokfa maduda Thoubal District Police ke Ahenba Force Changsillaba Matung Mafam adu Koisinduna Thamkhi amadi thibu humbagi thabak chathakre hairi Thangna Thillakpadagi Leikhidraba Miwoi Adusu postmortem gidamak Jennings ki Mirel Sangda thamkre hairi